Security Force की combined team amana ngasi Imphal West District की Patsoi Police Station na konba Sangaithel Amadi Longa Koireng Da Chathakhiba search operation amada Khutsu Khutlai kya phagatpa ngamkhre hairi Police tagi fangba pawmagi batung ina ngasi numit yungba matong pung amaga minit 95 rom tarakpa duaida akaknaba pawma phangpadagi Imphal West District की SP Dr. S Ibom Chagi mineng makhada Patsoi Police Station की OC Sunil Kumar na luchingba Patsoi PS Imphal West District Police Commando Amadi 5/9 Gorkha Regiment की combined team amana Sangaithel Amadi Longa Koireng Village manaki chingkhongda thiba humba की thabak chathabada GI5 na saba local met pompi gun ani single barrel nongmai ama 12 bore cartridge yangkhai motor cell mari amadi electric wire khalo sinduna thamlambadagi recover tawki Khutsu Khutlai kya Phagatkhre sigamari lainana Patsoi Police na case ama lokhatpaga loinana makha tana tizin humjin bagi thabak chathaba hokre haina pausna makha tari